ꯆꯦꯛꯄꯜꯗ ꯃꯄꯥꯟ ꯊꯣꯛꯆꯟꯒꯅꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯈꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯃꯨꯕꯤ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝ ꯆꯨꯔꯆꯥꯟꯄꯨꯔ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯇꯒꯤ ꯈꯨꯟꯖꯥ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯅ ꯀꯌꯥꯃꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯤꯇꯩꯒꯤ ꯌꯨꯝꯒꯤ ꯆꯦꯛꯄꯜꯗ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯆꯟꯕꯗ ꯇꯧꯒꯅꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯩꯀꯥꯏꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯇꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯇꯃꯨꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 1968ꯀꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯄꯥꯏꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯍꯦꯟꯒꯠꯂꯛꯈꯤ ꯃꯈꯣꯏꯅ ꯇꯠꯇꯅ ꯈꯠꯅꯕ ꯍꯧꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯃꯤꯇꯩꯗꯤ ꯃꯁꯤꯡꯁꯨ ꯌꯥꯝꯗꯕꯅꯤꯅ ꯈꯠꯅ ꯆꯩꯅꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯇꯝꯂꯤꯕ ꯃꯍꯩꯀꯣꯜꯁꯤꯡꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯇꯠꯇꯅ ꯃꯤꯇꯩ ꯑꯉꯥꯡꯁꯤꯡꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ ꯑꯃꯁꯨꯡ ꯅꯝꯊꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯃꯁꯨꯡ ꯇꯣꯏꯅ ꯊꯣꯛꯄꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯉꯥꯡꯁꯤꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯥꯟꯅꯕ ꯐꯥꯎꯕ ꯊꯣꯛꯍꯟꯗꯕꯅ ꯀꯣꯡꯒꯥꯏꯅꯤ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯍꯤꯡꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯀ꯭ꯂꯥꯁ 11 ꯀꯥꯕꯗ ꯃꯈꯣꯏꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯍꯣꯡꯗꯣꯛꯂꯒ ꯇꯝꯈꯤ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯇꯨꯍꯠꯄꯤꯗꯨꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯤꯝ ꯀꯌꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯐꯪꯖꯒꯗꯕ ꯀꯥꯟꯅꯕꯁꯤꯡ ꯇꯥꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯍꯟꯕꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯃꯠꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯨꯡ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 2 ꯅꯨꯄꯥ 3 ꯄꯨꯟꯅ 5ꯅꯤ ꯏꯄꯨꯔꯣꯏꯕꯅ COVID-19 ꯀꯜꯂꯤꯉꯩꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯄꯗꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯖꯔꯝꯕꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯆꯪꯗꯨꯅ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯄꯟꯆꯝꯅꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯨ ꯃꯥꯡꯂꯦ ꯑꯗꯨꯒ ꯏꯆꯥꯒꯤ ꯀꯦꯔꯤꯌꯔꯁꯨ ꯂꯝꯈꯥꯡꯗ ꯃꯥꯡꯂꯦ ꯍꯥꯏꯔꯛꯈꯤ ꯃꯦ 3ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕꯅ ꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯁꯨꯗꯨꯅ ꯄꯦꯟꯗꯅ ꯂꯩꯔꯛꯂꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯈꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯅꯤꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯄꯥꯡꯒꯜ ꯑꯣꯏꯒꯗꯕ ꯑꯗꯨꯁꯨ ꯉꯝꯈꯤꯗꯦ ꯑꯦꯄ꯭ꯔꯤल 19, 2023ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯄꯟ ꯖꯤꯝ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯁꯪꯒꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯃꯦ 3ꯗ ꯃꯈꯣꯏꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯈꯤꯕ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯁꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯈꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯣꯔꯕꯨꯡꯂꯣꯝꯗ ꯏꯔꯥꯡ ꯇꯧꯔꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯈꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯩꯈꯣꯏꯅ ꯄꯨꯟꯒꯗꯧꯔꯤꯕ ꯑꯗꯨ ꯋꯥ ꯈꯔ ꯆꯨꯝꯅ ꯈꯟꯅꯒꯗꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅ ꯆꯥꯛꯁꯨ ꯊꯣꯡꯗꯨꯅ ꯊꯝꯂꯝꯂꯒ ꯌꯨꯝ ꯑꯗꯨꯁꯨ ꯁꯣꯂꯣꯂꯝꯗꯅ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯛꯅ ꯊꯨꯒꯥꯏ ꯈꯣꯀꯥꯏꯕꯒꯤ ꯊꯕꯛ ꯍꯧꯔꯛꯈꯤ ꯏꯁꯥꯗꯗꯤ ꯁꯦꯠꯂꯤꯕ ꯐꯤ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯠꯇ ꯂꯣꯏꯅꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯣꯟ ꯕꯣꯁꯀꯣ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯐꯝ ꯑꯃꯗ ꯆꯦꯜꯂꯛꯇꯨꯅ ꯂꯣꯠꯈꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯟꯅ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯄꯦꯟꯅ ꯊꯤꯗꯨꯅ ꯃꯤꯇꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯈꯤ ꯃꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯥꯡꯁꯤ ꯑꯃꯨꯛ ꯈꯤꯡ ꯁꯥꯏꯔꯦꯟ ꯑꯃꯨꯛ ꯈꯣꯡ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯇꯧꯈꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯑꯥꯔꯃꯤ ꯃꯥꯜꯍꯜꯂꯒ ꯃꯤꯇꯩꯁꯤꯡ ꯆꯦꯟꯊꯣꯔꯛꯅꯕ ꯊꯑꯣꯏꯅ ꯇꯧꯕ ꯃꯥꯟꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯈꯣꯏ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯟ ꯕꯣꯁꯀꯣ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯔꯛꯈꯤꯕ ꯑꯩꯈꯣꯏ 36 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯐꯥꯎꯕ ꯃꯤꯅꯤꯠ 40 ꯆꯪꯅ ꯈꯣꯡꯅ ꯆꯠꯄ ꯍꯧꯔꯛꯈꯤ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡꯅ ꯊꯨꯒꯥꯏꯔꯝꯂꯕ ꯑꯃꯁꯨꯡ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯎꯕꯗ ಮಿತ್ತ ಪೀತಾದುನ ಲಾಖೆ ಅದುಬು ngakಲಿಬದೆ ಮಖೋಯ್ನ ಮೈ ಥಾದೋಕ್ಲಂಲಬ ಯುಮ್ಸಿಂಗ್ ಅದುಗೆ ಫಗ್ಲಾಂಗ್ ಅಮಸುಂಗ್ ಯುಂಬಿಸಿಂಗ್ ಮೈನ ವಾಯ್ಬಗಿ ಮಮಿ ಉರಬಸು ಯುಮ್ಸಿಂಗ್ ಅದುಗೆ ಪೋಟ್ಚೈ ಚಾಕ್ಪಗಿ ಸಕ್ತಮ್ದೆ ಥೊಯ್ದೋಕ್ನ ಉರಖಿದೆ ಅಸಾಮ್ ರೈಫಲ್ಸ್ ಕಿ ಕೇಮ್ದ ಇಖೋಯ್ ಮಯಾಮ್ ಥೈಬೋಂಗ್ ಮನಾದ ಪ್ಲಾಸ್ಟಿಕ್ ದ ಚಾಕ್ ಹಾಪ್ತುನ ಅಫಂಗ್ ಬಖರ ಖರ ಚಾದುನ ನುಮಿತ್ ಖರನಿ ಲೈಖೆ ಮೇ ಮಾಪಂದ ಇಖೋಯ್ನ ಅಸಾಮ್ ರೈಫಲ್ಸ್ ಕೆ ಗಾರಿದ ತೋಂಗ್ದುನ ಮೊಯ್ರಾಂಗ್ ತಮ್ನ ಲಾಕ್ಪದ ಕುಕೀಸಿಂಗ್ನ ಲಂಬಿಗಿ ಮತಾಯ್ದ ಪರೆಂಗ್ ಲೇಪ್ತುನ ಐಖೋಯ್ದ ನೋಕ್ಸಿಲಗ ಬಾಯ್ ಬಾಯ್ ತೌರಖೆ ಮಖೋಯ್ಗಿ ಮತೌ ಅದು ಐಖೋಯ್ದ ಯೆಂಗ್ನಿಂಗ್ದ್ರದುನ ಗಾರಿಗೆ ಥೋಂಗ್ನಾವ್ಗೆ ಫೀ ಥಾದದುನ ಖುಮ್ಜಿಲ್ಲಗ ಲಾಖೆ लाइरिक लाइसु फन हईब ओइदुनसु कुकी सिंग असिगी लिचत साजत असिदे तमजनिंगाई ओइदे कुकी पाइतेगी थौदोक अदुददे अइखोइना मयाइदा लैदुना नाकल अनिमकी याइफनब मतेंग पांगबिखिबने हौजिक्ति अइखोइना अंगांग ओइरिङै मतमदा सानरंबा लमांग तुमांग अमत उब फंगखिद्रे मखोइगी मसिंग लोगी वांगमदा असुमसुम हेंगलकपना
ꯃꯈꯣꯏꯅ ꯂꯩꯁꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯂꯛꯄꯅꯤ, ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯛꯄꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯝꯗ ꯍꯧꯖꯤꯛꯁꯨ ꯍꯟꯗꯨꯅ ꯂꯩꯅꯤꯡꯂꯦ꯫ ꯀꯨꯀꯤꯁꯤꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯃꯐꯝ ꯀꯌꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯍꯧꯃꯤꯟꯅꯔꯛꯄ ꯂꯩꯀꯥꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝ ꯍꯤꯡꯂꯝꯒꯗꯒꯦ ꯍꯪꯂꯗꯨꯅ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤ꯫